NSCNIM amadi ZUFK gi kadersingna ngarang numit yungba matungda None district ki Taikhang amadi Lenglong khulda attack chatharakre yum kaya mai Tharamle haina Kuki Inpi Manipur kimna phongdurakli Kim ki Information and Publicity Secretary KB Chongloina Thadorak Pasero Lamana hai khulsing asida chatharamli ba attack asigi matangda midyang changbaga loinana Kuki Jo Singh gi legislature yawba separate Union Territory PPU Ngarang ki attack adu numit yung matung pung anirom tabada thokibani thawong adu Kuki Jo Furupta atamnana target tawraga Greater Nagalim phangnaba chatharaki ba attack ni Khul ani asida chauna amanga ta thokhalamba sina state na micham miyam ngak senba ngamdre haibasi mayek sengna takchere hanjin pamdaba thawdo kaya thorakpa asina Kuki jogi miyam na hauzik lairiba Manipur ki administration asiki makhata punna leiminaba haibasi oithoklaroi amoirakle maramaduna Kuki Jo Singi Tokhaiba Union Territory ama semhanbagi tangai fadaba du lakle hainasu serola sina makhata na phongdorakli